Kurumzari, SKTV News po yung biri bapum namak po like kuram tuitoy chanuna taram nokchari han bada maroy bapaw. Santi ki pauzil puduna Churchandpur district ta changsimbada Chief Minister na lamthabiu haiba lakhiba social activist Malim Thongam City Police na lokit ki hai. Churchandpur ADC के नोबो Chief Executive Officer ama haplak labak mari lainaba district asige mahidoi lup sing gi manunda chawna mot khena balaide amasung Manipur da han boina chahi hufutara mapan suraba ahlamada complex oiba orthophiliac bypass surgery mai partner rims Imphal da pangthokre Hauzik pau sandok na pizari Churchandpur district lansinduna Santi ki pauzil sandok na baki khongsan na ba Chief Minister Yumnam Khemchan na lamthabiu haiba lakhiba peace cyclist social activist Malim Thongam City Police na lokhat khre haidi Chief Minister na khongsat asi lamthabiu haiduna ngasi nupi kaya ga loina na lakhiba Malim Thongam Imphal gi waiheng mam laikai yorokpada City Police ki team amana thatpaga loina na mahakpul lokhat khibani haidi Manipur da thokliba irang asi ki matangda aroiba waroishin ama puraktuna mausagum lamdam masida khundaminariba mipum khudingmak nungshi chana na hingminasi haiba wakalon puraduna peace solo ride Chatharakiba Malim Thongam Churchandpur district lansinduna Santi gi pauzil sandok naba thasi gi haukiba tang kuntareta thorang tawduna khongsan khiba aduda tidim lambi gi trong lawbida security force na thatuna thamlaba manung changhalakhi dabani Churchandpur Autonomous District Council ADC ge anoba Chief Executive Officer CEO ama haplak pagamari lenana district asige mahiloi lup singi manungda chawna mot khena balaide Manipur lenga ki Department of Personal and Administrative Reforms na tha asige haukiba tang kunipan da thokiba order amagi matung inna ADC Kangpokpi amasung Kangpokpi gi SDO BDO oiramba Sokhongam Baite MCS pu ADC Churchandpur gi CEO oina nauna haplakhibani mahaki mamangda ADC CEO Churchandpur Noiramba Lalthazam MCS puna ADC Farzal da transfer toki lenga ki khongthang asibu ki Students Organization Sangai Kot Block amasung Koitelui Area Joint Association na nungai ba fungdu paga loina na taramna okli loop ani asina ngarang thokiba Cherol Singda Sokhongam Baite na ADC Churchandpur ki anoba CEO oina hablakpa sina district asigi chawkha thaurangi thabakta khumang chawsin baga loina miyamgi yaifa thaurang mapung fana paikhatpa ngamlagani officer asigi thabak ngamba kathokpa sina fam asi paibada matik chai mahaki luching makhada district asi hena chawkhatpa lenga thaudangda phagatpa amasung community pumnamakki chawkhatpa purakpa ngamgani hairi Amaromda lainga ki order adu handoktuna hanagi CEO adu adumak ohenbiu haina Cookie Student Organization Churchandpur District Zomi Student Federation General Headquarter amadi Mar Student Association Joint Headquarter Churchandpur na Chief Minister da tha asigi tang kun mapanda aiba cherol thaduna takshin kibani hanagi CEO adu adumak ohenbana miyam ge fabo oigani nauna hablakliba CEO asi district asigi fibam khangba watpa miyam amadi CSO singa loina bahaitabagi mami tai maramaduna hana leiramba CEO adugi makhada ADC ki thabak thoram sing ningthina tawduna lakhiba adu makha chathahanna bahanagi CEO adu amuk hana district asida thabak tawhanbiu haina takshinki maram sing asina hiram asida Churchandpur district ta leiriba mahairoi loop amadi makhoi gi branch singi manungda chawna mot khena bagi mami tarakpani Manipur da han boina chahi humfutara mapan suraba ahal amada bilateral command iliac artery aneurysm gi complex oiba orthophiliac bypass surgery mai pakna Regional Institute of Medical Sciences RIMS Imphal da pangthokre RIMS Imphal na phongdorakibagi matung inna
कायबा याबगी फिबमदा लेरकपा अचौबा bilateral common iliac artery aneurysm gi bypass surgery adu patient adugi hypertension amasung mamangda stroke tawbagi record leibana aruba ohenki masina maram oiduna haksangi yet thangba saruk sonthahanki adum oinamak singnaba kaya thengnarabasu haisinglaba doctor gi team amana tha asigi haukiba tang 15 da mai pakna bypass surgery tawraga mamang chayolda discharge tawki bypass surgery adugi surgical team adu cardiothoracic and vascular surgery Sktv'S ki head of the department Professor Thokchom Titona Luchinki cardiac anesthesia team aduna Professor L Pradeep Kumar amasung Dr Ningri Sengilna Luchinki general surgery team gi oina Professor Laiton Jam Chinglen Sanana Luchinki amaromda RIMS Imphal na tha sida open heart surgery tarahumdoi pangthok pangamki madugi manungda atrial septal defect AST, ventricular septal defect VST, tetralogy of fallout double chamber right ventricle, amasung heart valve replacement gi procedure sing yauri. Hairiba surgery sing adu Dr. Syam Kumar Tingnamna Timyangi Mityang Makada Chathakibani. Mai Pak Pasing Asigidamag Institute Asigi Director na Dr. Amasung staff sing buthagat pafungdoki. Haukiba Mars Kunmathoida Kwakta da Legadaba Bank of India Kwakta branch asigi signboard Moirang Oksong Bungda Tetlamba Tengna Kiba Numita press briefing ama pangthoki ngasi Moirang asigi MLA DC Bisnupur amadi Manipur Lenga ki Special Secretary Finance unaraba matungda Thazab ama leirakpadagi ngasi Kwakta Bazar da miyamgi mifam ama pangthokre mifam aduda karigumba numit 8 ni gi manungda bank asi Kwakta Bazar da punaraknaba thabak haunaraktragadi bank demand committee Kwakta na akanba khongjang kaya changsilagani haiba committee gi convener aribam Jiadin na phongdorakre Kwakta Bazar da miyamgi mifam pangthoklaba matungda paumi singa unaba amada a Zaziauddin na makhatar duna Kwakta ki akoibada leiriba Saiton Torbung Terakhonsangbi Gram Panchayat ahumgi yamdrabada mioi lising nimfugi mathakta leiba lamdamni lamdam asigi miyamna amadi Kwakta Municipal Council na mari leinaba singda Kwakta da bank amatang leinaba thengkhang kayarak honaduna lakpani bank leitabana mahiroi sing scholarship loba all as pension lownaba Kwakta gi nupi angang singi facility logadaba kayada awaba mayuknari Kwakta Bazar gi hek thangnana relief camp amasu leiri relief camp asida leiriba lanjen narakhiba singi awaba yengbiraga mari leinaba authority na bank mari leinaba officials singna numit 8 ni gi manungda Kwakta da Bank of India si thambinaba bank demand committee gi maikaidagi appeal torki Kwakta da husi thengriba problem se bank leitabagi Kwakta gi praja singi transaction tobu matamda rupi angang singi college pencil gi student singi phangkadaba facility mayama bank leitabana maram bara ngasi bhawa awaba face torga leiribni adu tanatana Kwakta hek bazar sigi manakta achoba relief came amasu mewi lising kaya leibanu relief came amasu leiribni high relief came masina bank leitabi thengriba awaba problem mayama se yengbiraga bank mari leinari karmasari mayam punamuna amasung Manipur government na hauji piriba thajaba sigi mathakta athu matamda chayol sigi manungda Kwakta da bank se thambinaba bank demand committee Kwakta mekedi hanana thambinaba appeal tawjari Kuntrani thoi suba Khwangjeng Lairemba amadi Lairembi anigi harauba Imphal West District ki Superintendent of Police ki office ta pangthokre ngasigi thoramaduda Manipur gi Chief Minister Yumnam Khemchan CM gi Loinabi Patsoi AC ki MLA Sapam Konjakeswar Elias ke bada chingba maruiba mioi kayana sarukyaki thoramaduga mari leidana Chief Minister Yumnam Khemchan na phongdorapada Kuntrani thoi suba Khwangjeng Lairemba madi Lairembi haraubana lakpada iramda Manipur asi ingtappa lamdam ama oirasanu amadi kumja inglisingani kun humdoigi me ahumdagi horakhiba irangna maram oiduna yumda hanjinba ngamdraba mioi stingbu mayumda hanjinba ngamba oirasanu haina phongdokhi Kuntrani tui suba koigi Khwangjeng Lairemba Lairembi gi puja thokpa numit haijabatai tawjariba puja si kurumjari si lebaksi ingna tamna panba irangna sohongraba jumda hanjanbang ngamjadaba mayam tuna hanjanbang ngambo esano haina ina sogida kurumjari
Kanglai Zagoi Anoi Laikol, Kazalgi, Taramathoi Subamapok Kumol, Pangthokpaga Loinana Nauna Puthokpa, Holi, Miamda, Kudoltam Kre, Sangit Kala, Sangam Kuragi, Hold the Pangthoki Bathoram Aduda, SNA Awardi Tokchom, Chautombi, SNA Awardi Chingtham Branjit Kuman Amadi, MUG Dance and Music Head of Department, Dr. M. Thoibana Sarukyaki, Thoramga Mari Lenana, Kazalgi Director Brahmachari Mayum, Sanjita Devi na haikibada Manipur gi phazaraba art and culture gi masak asi kai handana guru shiksha parampara kai handana hogalakliba angang singda Manipur gi culture asi takpi tambi bani matam gi oina kazal na workshop kaya pangthok na production kaya su puthok chakre ngasi su kazal gi artist singna holi haiba anoba production ama miyam da khudol tamjagani masida asoiba aranba yaurba su haibirau takpirau hojiki matamda angang singbo art and culture bo ningthijana Kanghan Haihanba Mathotai Haiki, Tauramgi Loisilakpada, Kazal gi artist sing na nauna puthokli baholi amadi, Tongan Makhangi, Jagoi sing Sumiam the Kudol Tamki. Production Asida Saruyariba Nansin, Adukimati, Moi Hawaii Nazaki Habase, Haizage, Marati, Isaisi, I have no Mopina, Holy, Haiba Apina. Ishori na success honjaba akoi sakki basoli ba akoi mathakta tabi riba najaga hali nu kacheri ba imu bisu thoilo he nu na thaba adu ba kirtan macha yamna de makku leiba sibu ba hali se na koi success honjaba matamda adu ki mati thai ai na khaj khara hai ba matamda angang na he na thawai yawi ba adu ni akoi maya isai je koi phana matam jage adu ga isai je koi maya ki kaino da su koi kitang oi su success honjaba hai ba do ngam ko oi je na koi hai ba da gi ha ko isai je tam ba hawa chana Lakliba April Kunmari dagi Hauduna April Kuntaruk Fauba Pangthokadaba Kai Fashion Weekend English Singani Kuntarukta Saruk Yagadaba Nupi Amadi Nupa Singi Auditions Round Ngasi dagi Haukre Palace Compound Leba City Convention Center da Pangthokadoriba Audition Round Aduga Mari Lenana Kai Fashion Weekend Director Silex Ngarangbam na Fungdorakpada Handak Pangthokadoriba Kai Fashion Weekend Asida Chingamadi Tampaki Mafam Kayadagi Nupa Sakhenba Madi Nupi Sakhenbi Kaya Amana Saruk Yaba Lakte Adumoinamak Fashion Weekend Asigi Oina Tonganba Rule Ama Oina Saruk Yagadauba Nupa Singi Oina Yam Drabada Fit Mangaga Inchi Taragi Matakta Lairaba Sing Kangatuna Saruk Yagani Amadi Nupi Singi Oina Fit Manga ga inchi taruki mathakta leiribi singna audition asida saruk yaraba matung khangat laba nupa amadi nupi singna lakliba April gi kun mari dagi haugadoriba Kai Fashion Weekend English ngani kun taruk asida saruk yagani hairi loina na Fashion Weekend show asi nomada so mari thokna pangthokani haina su mahakna makhata ki Koina tawgadoi se namit humni gi event oi gadau ko sida koina tawri nom da so mari chathagani pungani mari taruk nipan sida participate tawgadu designer se kun mathoi musui sida oi se yaw se all over koi manipur koi valley de su yaw koi hill station yaw and plus bombay de su lakani adu mathakta koi gi dimapur de gi su registration lai koi gi online registration ngatne ba koi invite tawba amani di yawi but mostly masan register tawraga yaw pangatne koi gi Pau meeting tabiriba singbu marak thatna tenbe break amatang lomenasi Kripadasini Advanced Hospital da Hemorrhagic Stroke Head Injury Comprehensive Management Unit ama hangdokjari koi hostal la koi ne approach tawjir se keyhole surgery ne approach tawjai Kripadasini Hospital na sizinariba Hamilton C6 ventilator haiba si AI technology yauraba ventilator amani brain tumor gi operation ase akoi hospital la phajana pangthok sai akoi da lairiba microscope asi Leica gi Provido Premium Optics Neurosurgical Microscope ni ada koi ne add on na hapsan jariba sodium fluorescent technology hana software ama hapsan jai masigi sumathakta well trained staff singna patient bu thuna amasung hena fahanba asina hospital da admit tawbaga lying bagi matam hanthanduna patient gi imung manungda cell changbagi changsu hanthanba ngami akoina decompressive craniotomy plus cysternectomy hana procedure ama hapsan jai aduna brain gi swelling se handahali recovery time da thuhal Kripadasini Advanced Hospital asi PMJY amadi CMHT impanel fanglaba hospital ni Kripadasini Advanced Hospital Palace Compound near Vaikachandra Open Air Theatre SKTV na local operator singidamak nungairaba pau puduna lakshari
high-speed internet, IPTV, OTT yauna atay khudongchaba kaya piriba SKTV gi saruk ama oibiu. Franchise ki khuthangda mapanggal kalaba connection facility leijare. Local cable operator ama oiduna miyamda news amasung entertainment program sing yahunbiu. SKTV gi technology amasung magun leiraba service asida adumsu yawbiu. Akupa marol gidamak mobile number 7005-259-437 natraga 8974-209-157 da call tawbiraktuna khangbiba yagani. Break ki matong makataba pa sing amuk longminasi. Numit mga ni chup na ba kunsuba annual art exhibition cum fair English nga ni kuntaruk nga si Imphal Art College ta hawdukre. Hawdo pagit hawramaduda Art and Culture ki Commissioner H. Gyan Prakash, Joint Secretary Semp Rangina Chanu amadi Imphal Art College ki Principal Kongkham Dilip Kumar Su Sarukyaki. Thauram ko mari laina na Imphal Art College ki Founder Principal Laikhidraba H. Syamo Sarmada Laisu katune kai khumnaki. Thauram ko mari laina na Art and Culture ki Commissioner H. Gyan Prakash na hai Imphal Art College asi athuba matamda full-fledged institution ama onnaba thabak paikhatle. Masina college asidagi pass out tawkraba mahiroi singna hangduna leiriba post sing asida UGC ki guidelines ki matung inna tungi career ki khudongchaba piragani haiki. Ngasi hawdokliba exhibition asida painting, sculpture, graphic amadi applied art na chingba makhal kayagi art display piriba asibu miyamna laktuna meeting tabiu. Thauramga mari lainana college asigi principal Kongkham Dilip Kumar na hai art exhibition cum fair asi Department of Art and Culture gi chahi gi oina pitharakpa senthang gi makhada pangthokpani. Art kilamda nauna inkhalaklipa artist singbu makhoi gi artwork sing asina marketing gi khudongchaba piri haiki. Chamba painting haina dang khangna badudagi handoktana sculpture, graphics, applied art, akoi commercialize oibe aba packaging sigumba mayam si oi angang sing sina onajaba deiti keno sing si utpa phangjaba college ki su yam chawtuk chaningai ni art pu pambiba aduna tragasu chamna akoi gi Manipur gi angang sing kyam talented oi gi aise yengbiru law phajana yeng ta di pungani hom changna yeng ba aba painting yamna khut changba adidi akoina phangamdaba makhal gi artwork sigumba su lei haibase khangbagi yamna afaba tanjani. Paring nai na satharak pagum mathang tha April gi tang anida liangmai Imphal Kaithil fambagi thauram Imphal West District ki manung channa Sejing Awang Laikai Sejing Kangjaibung Regional College manakta pangthok lagani hairi liangmai Imphal Market Committee na phongdorakibagi matung inna Kaithil fambagi thauram asi liangmai Imphal Market Committee amasung Minga Club Sejing Awang Laikai ka khutsamna duna pangthokadabani hairi thauram asi da liangmai gi Laumi sing na puthokpa manama sing haira amasung anowa pen gi potlam sing miyam da fanghangani miyam na sarukya biu hairi. Alliance India Winner Trust Amadi Sacrifice Youth Development Organization to SYDO na Chief Medical Officer CMO Imphal ki matenga loinana nomagi oiba free general health camp ama yaripok tuli hal dalaiba winner gi campus ta pangthokre thauramadu da mafom adu dalaiba miyam gi health checkup diagnosis tawba amadi lem hidak langtak singsu fanghan ki hairiba health camp adu pangthokpana miyam gi mathau taba health facility fanghan ba khakta natana healthcare provider amadi Miyamga Lainariba Marida Chechin Hanba Ngamlagani Haina Sili Langliba Singi Maikaidagi Fundorakli. Health Camp Aduda Miyam Namapung Fana Saruk Yabagi Damakta Suthagat Pafundoki. Manipur State Legal Services Authority ki mitkyang makhada nga si Khangabok Development Society KDS na District Legal Services Authority Thawbal ga khutsam naraka nga si ayuk pung tara makhai taba matamda Class 7 dagi 10 fawbada leiba mahiroi singi oiba District Level Sport Painting Competition ama Khangabok ta leiba KM Blooming Higher Secondary School da pangthokre loina na makok mathang takraba singda manama thumsu yenthokhi manama thum yenthokpagi thoram aduda KM Blooming Higher Secondary School Chairman Khundrakpam Manager Mangang KDS के वाइस प्रेसिडेंट खुंद्राकपम शंकर संगाई एक्सप्रेस के सब एडिटर लाइस्ट्रम लेनिन ना सरुक्याखी
Marisuba Moirang Panamukda Kangzei Changdam Nabathoram Haunabi Matung Inna Sazibu Gitarani 20 Panba Numita Pangthoktona Lakpagum Kege Moirang Kanglairol Kanbalup Amasung Manipur Mugna Association upon a Sinduna Moirang Chingai Lampakta Ngarang Pangthokre Thoramaduda Manipur Lenga ki Home Minister Govindas Konthozam Moirang ACG MLA Thongam Santi Susarukya K. Thoramadugo Mari Lenana Minister Govindas Konthozam na Fondokibada Masana Si Kudai Asidagi Hauraduna Malem Pumbada Pamnaraba Masana Ama Oirakli. Aikoi Pumna Maknasu Puwari Hoidiba Masana Sibutungi Mirolda Kanghanba Mathautai. Aikoi Ginat Amadi Sanskriti Bu Yokhat Pa Haiba Sina Aikoi Fidam Nafam Oi Makata Nasu Traditional Masana Sing Asibu Yokhat Pada Minister Gimaikai Dagi Angam Mamateng Pangani Haike. Mugna Kangzai Sanadringai Mangoinana Yubi Lakpi Masana Masumiyam the Utpagaloinana. Moirang Kanglairon dagi Hauna Chatnaduna Lakpa Thoram Mukna Kangzai Kunthak Pana Amadi Kunkha Pana Haina Khaidokduna Sanaki. Masana Duda Kunkha Pana na Panjal Taruk Ahumda Kunthak Pana Bu Maiti Bapiduna winner Oki Makuk Mathang Takraba Singda Trophy Galoinana Silgi Mana Singsuyan Toki. Modern polo haidana ngasi masana riba polo ase prithibida manipurna khudol oina piba adugumba masana amani haidana ekoina sauthok charibani adugi mathangda khoi kang aduga ngasi ekoina yengjagadauriba mungna kangjai kanana khangani matam amada india na masak khambiduna prithibida leiriba sanaroi kayana masibu matau tamlak la hairaga prithibina khangma masana ma oirapma matamda ekoigi ipa ipu singna thambiramliba ekoigi masana ase asi ekoina amuk prithibida ekoina khudol oina pirakpani haibada ekoi sauthok sagadawribani Aroibada Maroiba Pausing Amuka Nepizeri. Santi ki Pauzal Puduna Churchanpur District ta Changsin Bada Chief Minister na Lamthabi Uhai Balakiba Social Activist Malem Thongam City Police na Lokut Hairi. Churchanpur ADC ke anoba Chief Executive Officer ama haplak pagamari lainana district asigi mahidoi loop singi manungda chawna mot khena balaide. Amasung Manipur da ahanbo ina chahi humfutra mapan suraba ahal amada complex oiba ortho biliac bypass surgery mai pak na rims Imphal da pangthokre. Matang asida bulletin asi loisinjare paumit yang tabiri basingbo Manipur gi miyam gi punsida khwaidigi hena maruiba state asigi leba asigi amadi malem gi e pausing gi damak SKTV news pumit yang taduna lebiyo kurumjari.